ꯂꯧ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯌꯥꯝ ꯑꯩ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯀꯨꯃꯥꯔꯒ ꯄꯨꯟꯅ ꯂꯥꯛꯏꯗ ꯑꯉꯥꯡꯕ ꯃꯤꯒꯤꯅ ꯑꯁꯪꯕ ꯁꯪꯕ ꯀꯨꯏꯔꯦꯗ ꯄꯥꯜꯂꯦ ꯑꯗꯨꯅ ꯑꯀꯪꯕꯗꯣ ꯁꯤ ꯁꯤꯔꯁꯦ ꯑꯗꯨ ꯐꯋꯥ ꯃꯥꯏꯗ ꯁꯤꯁꯦ ꯁꯤꯁꯦ ꯊꯥꯗꯠꯀꯦ ꯊꯥꯗꯠ ꯍꯟꯗꯛ ꯑꯍꯥꯟꯕ ꯁꯤꯁꯨ ꯂꯩꯌꯦ ꯐꯋꯥ ꯃꯥꯏꯗ ꯑꯗꯨꯗꯤ ꯈꯪꯕ ꯐꯖꯗꯕꯗꯣ ꯑꯉꯥꯡꯕ ꯑꯣꯏꯅ ꯄꯥꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯐꯧ ꯑꯉꯥꯡꯕꯒꯤ ꯑꯉꯥꯡꯕ ꯄꯥꯜꯂꯤꯅꯤ ꯀꯔꯤꯅꯣ ꯃꯤ ꯃꯨꯟꯗꯗꯥꯏꯅꯦ ꯑꯩꯈꯣꯏꯗ ꯃꯨꯟꯕꯩꯔꯕ ꯁꯤ ꯄꯥꯝꯃꯨꯏ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯨꯗ꯭ꯔꯁꯦ ꯍꯥꯟꯕ ꯑꯣꯏꯌꯦ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯁꯦꯡꯉꯣ ꯏ ꯇꯧꯔꯛꯑꯣ ꯃꯥꯗ ꯏ ꯇꯧꯔꯛꯑꯣ ꯍꯤꯞꯈ꯭ꯔꯦ ꯊꯣꯏꯕ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯅꯝꯕꯣꯜ ꯕꯖꯥꯔ ꯌꯧꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯏꯅꯦ ꯁꯤꯗꯁꯨ ꯌꯥꯅꯤ ꯃꯤ ꯅꯪꯅ ꯉꯥꯎꯔꯤꯅꯤ ꯑꯩ ꯈꯨꯃꯥꯏꯅꯅꯤꯅꯦ ꯃꯥꯁꯨ ꯈꯪꯗꯕꯅꯦ ꯐꯖꯕ ꯌꯥꯎꯔꯤꯗ ꯁꯤ ꯕ꯭ꯂꯦꯛꯁꯦ ꯐꯖꯩꯌꯦ ꯕ꯭ꯂꯦꯛꯁꯦ ꯐꯖꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯤꯁꯦ ꯁꯨꯝꯕꯁꯦ ꯀꯌꯥꯒ ꯂꯩꯒꯦ ꯐꯖꯗ꯭ꯔꯣ ꯆꯥꯝꯃꯔꯤ ꯌꯣꯜꯂꯦ ꯌꯥꯝ ꯀꯣꯀꯟꯕꯖꯥꯠꯅꯤ ꯀꯣꯂꯨꯒꯤ ꯂꯩꯇꯕ꯭ꯔꯣ ꯀꯣꯂꯨꯅꯦ ꯀꯣꯂꯨ ꯉꯥꯛꯇꯅꯦ ꯀꯣꯂꯨꯗ ꯃꯤꯗꯤ ꯀꯩꯅꯣ ꯆꯥꯝꯃꯔꯤꯗ ꯄꯤꯕꯗꯤ ꯊꯥꯖꯗꯦꯗ ꯑꯩꯅ ꯌꯥꯝ ꯊꯣꯟꯕ ꯁꯤꯅ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛ ꯌꯥꯡꯈꯩ ꯆꯥꯇ꯭ꯔꯦꯠ ꯁꯅꯥ ꯑꯗꯩ ꯁꯤꯅ ꯆꯥꯝꯃꯔꯤ ꯌꯥꯡꯈꯩ ꯃꯆꯥꯁꯦ ꯈꯥꯡꯒꯗꯕꯅꯤ ꯁꯦ ꯀꯩ ꯂꯩꯗꯣꯏꯕ ꯅꯪ ꯆꯥꯗ꯭ꯔ ꯃꯥ ꯆꯪꯉꯤꯁꯤꯕꯣ ꯀꯩ ꯂꯩꯗꯣꯏꯅꯣ ꯀꯔꯤ ꯂꯩꯗꯣꯏꯕ ꯃꯉꯣꯟꯗ ꯆꯥꯎ ꯈꯜꯂꯤ ꯑꯁꯤ ꯂꯩꯌꯣꯅꯦ ꯍꯦꯛ ꯍꯥꯡꯕꯗ ꯌꯦꯡꯒꯦꯅ ꯀꯩꯅꯣ ꯀꯔꯤ ꯗꯤꯃꯥꯟꯅꯣ ꯅꯪ ꯇꯧꯔꯤꯁꯤꯅ ꯂꯩꯌꯣꯌꯦ ꯀꯞ ꯌꯧꯗꯣꯔꯦ ꯑꯉꯥꯡ ꯑꯃ ꯀꯩ ꯂꯩꯗꯣꯏꯅꯣ ꯑꯁꯤꯗꯤ ꯏꯕꯨꯡꯉꯣ ꯄꯩꯁꯥ ꯁꯨꯔꯣꯏꯌꯦ ꯑꯁꯤꯗ ꯑꯃ ꯂꯩꯔꯣ ꯂꯥꯛ ꯁꯤꯗꯒꯤ ꯑꯃ ꯈꯜꯂꯣ ꯅꯣ ꯁꯤ ꯅꯣ ꯌꯨꯝꯗ ꯂꯩꯍꯧꯔꯤꯗꯨꯗꯤ ꯁꯦ ꯀꯃꯥꯏꯅ ꯏꯕꯨꯡꯉꯣ ꯁꯦ ꯀꯩ ꯑꯃꯨꯛ ꯄꯥꯝꯗꯧꯔꯒꯦ ꯅꯪꯕꯣ ꯁꯤꯗꯤ ꯑꯅꯤꯗꯨꯃ ꯂꯩꯔꯤꯅꯦꯕ ꯀꯔꯝꯕꯅ ꯌꯦꯡꯉꯣ ꯀꯝꯕ ꯀꯔꯤ ꯕꯔꯕꯤ ꯑꯗꯤ ꯐꯣꯟꯗꯣ ꯕꯔꯕꯤ ꯃꯥꯜꯂꯦ ꯂꯩꯒꯦꯗꯤ ꯁꯤꯕꯨ ꯐꯣꯟꯗꯣ ꯀꯔꯤꯅꯣ ꯃꯥꯜꯂꯦ ꯀꯝꯕ ꯂꯩꯗꯣꯏꯅꯣ ꯀꯔꯝꯕꯅ ꯌꯦꯡꯉꯣ ꯀꯩꯅꯣ ꯆꯥꯛꯊꯣꯡꯕꯤ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯁꯤ ꯌꯦꯡꯍꯜꯂꯣ ꯁꯤ ꯌꯦꯡꯍꯜꯂꯣ ꯁꯤ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ ꯌꯦꯡꯉꯣꯅꯦ ꯃꯥꯏ ꯀꯥꯔꯟ ꯍꯧꯔꯦ ꯄꯥꯝꯖꯜꯂꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯥ ꯌꯥꯗ꯭ꯔꯦ ꯅꯝꯗꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ ꯁꯤ ꯄꯥꯝꯗꯖꯥꯠ ꯂꯩꯕ ꯕꯣꯟꯁꯤ ꯎꯖꯗꯣꯏꯅꯤ ꯕꯣꯟ ꯑꯣꯏꯅ ꯄꯥꯏꯍꯜꯂꯣ ꯅꯪ ꯑꯗꯨ ꯄꯥꯝꯖꯔꯕꯣ ꯀꯌꯥꯅꯣ ꯁꯦ ꯂꯨꯄꯥ 100 ꯈꯤꯇ ꯄꯤꯕꯤꯌꯨꯕ 하오거니 짜라 짜게라 강고 짜게라 사태비 냉기로 오면 안 보더라 ꯅꯠꯇꯦ ꯃꯪꯒꯜ ꯑꯃ ꯀ꯭ꯔꯤꯝ ꯀ꯭ꯔꯤꯝ ꯂꯥꯎꯕꯤꯗꯣ ꯂꯩꯕ꯭ꯔꯥ 멍간 깽깽 나오기로 이거고 ꯂꯩꯇ꯭ꯔꯦ 그냥 먹더노 100ꯒꯤ ꯄꯤꯕꯤꯌꯣ 멍간도 ꯅꯪ ꯃꯪꯒꯜ ꯂꯧꯔꯣ ꯕꯣꯔꯥꯁꯦ ꯂꯧꯔꯒꯦ kay lam pudoinoba yumda pudoino ꯌꯨꯝꯗ ꯄꯨꯕꯒꯤ yum pudoino ꯃꯤ ꯃꯌꯨꯝ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯌꯨꯝꯗ mam za kay chadoino haro yaw yaw 이름 따봐 와, 인데.
นี่สิจังไงได้พอเลยสิเจ้าไก่นั่นกระนั้นไม่ต้องตาละแกที่มันก็ตายไอ้ที่ก็ไม่ต้องเนี่ยลาอย่าได้เราเอามาตัวเราตัวบ่เอามาตัวนี้ก็เจ้าเราที่ปูอย่าได้ที่มาเลยก็เราพูดอีเราพูดอียังไงเจ้า我该从那块老婆给的，没来没？拿来了。这是老的。你有个才有我去做的。这是婆婆。摆到了。Bye bye terus mo. Bye bye terus mo. Bye bye terus mo. Bye bye hết mo. Đây này.